बटर से हापinꯖꯔꯒꯦ ꯉꯁꯤꯁꯤ ꯕꯇꯔ ꯆꯤꯀꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤ ꯌꯦꯟꯁꯦ ꯑꯩꯅ ꯈꯔ ꯂꯧꯖꯔꯦ ꯁꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯒꯩꯒꯦ ꯑꯍꯥꯟꯕꯗ ꯁꯤꯡꯒ ꯆꯅꯝꯒ ꯄꯦꯁ ꯈꯔ ꯍꯥꯞꯄꯒꯦ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯅꯤ काश्मीरी रेड चिली पाउडर खरा हापगे अदुगा फजना तोपीरन से संगोम अफंबा हापगा मेरिनेट तौगदबदो संगोम अफंबदि मखा कुम याद्रमिना लय याद्रमिना दो हापन ओइना तौजरे सि पुंखाय अमा मिनिट कुंदैना बटर चिकन की सिना हरन खमिना सिन चंगदबदने अइना असाय मेरिनेट तौरगा थमजबा चिकन दुसि लैले सियाना ताव थोकजरगे थाव सुसु साजले थाव सुसारे येन से थागजरगे मिक्स करोगे मेरा से पंग पंग लाओ भाई और बनाए के येन सिमुल्ले थांग जरागे हौजिक बटर पेस्ट सेमजरगे अभी मसाई ऐना खामेना सिंचोयरा थमजरे सिदा केशुना सिदना जिंजर गार्लिक पेस्ट अदुगा तिलाव लैरे अदुगा यान हान बसिदी काश्मीरी रेड मिर्ची मजू फजना बगी हाउ साबे सिदा हाना खरा थादे जरगे सि तिलाव यापन जरगे जिंजर गार्लिक पेस्ट सुबह हापinजरगे केशुना हापinजरे अदो मसाई खामेना सिंबसे हापinजरगे दुगा बटर से हापinजरगे दुगा ओमगा मुन्ना बथमगरगे मसाई से पेस्ट के सी लौदा जरगे कुछ पेस्ट रंग तौजरगे
ꯄꯦꯁꯁꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯗ ꯕꯠꯇꯔꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯇꯥꯎꯊꯣꯛꯈ꯭ꯔꯕ ꯑꯩ ꯆꯤꯛꯀꯟꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕꯠꯇꯔ ꯆꯤꯛꯀꯟ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯕꯠꯇꯔ ꯆꯤꯛꯀꯟꯁꯤꯗ ꯂꯩꯖꯔꯦ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯗ ꯇꯦꯁ ꯇꯧꯔ ꯑꯝꯇ ꯍꯥꯎꯕ ꯌꯦꯡꯕꯤꯌꯨ ꯆꯥꯛꯇꯣ ꯈꯤꯇꯪ ꯄꯦꯠꯂꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯪ ꯒꯨꯋꯥꯍꯥꯇꯤ ꯆꯥꯕꯗꯨ ꯃꯥꯟꯅꯩ ꯑꯁꯦꯡꯕꯩꯔꯥ ꯒꯨꯋꯥꯍꯥꯇꯤ ꯋꯥꯔꯜ ꯐꯦꯃꯁ ꯕꯠꯇꯔ ꯆꯤꯛꯀꯟ ꯁꯤꯅꯕꯨ ꯍꯦꯜꯂꯦ ꯒꯣꯋꯥꯒꯤ ꯋꯥꯔꯜ ꯐꯦꯃꯁꯇꯩ ꯍꯥꯎ ꯍꯦꯟꯈ꯭ꯔꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯍꯥꯡꯕꯅ ꯐꯗꯣꯏꯖꯥꯠꯂꯣ ꯍꯧꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯥꯍꯧꯖꯔꯒꯦ ꯃꯌꯥꯝ ꯁꯤ ꯂꯩꯖꯔꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯕꯠꯇꯔ ꯆꯤꯛꯀꯟ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯝꯂꯣꯝꯗ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯀꯩ ꯗꯣꯛꯇꯔ ꯅꯔꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒ ꯃꯌꯥꯝ ꯑꯃ ꯁꯦꯕꯥꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯗꯅ ꯃꯌꯥꯝ ꯇꯧꯔꯤꯕꯁꯤ ꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯏꯗ ꯁꯞꯄꯣꯔꯠ ꯄꯤꯕꯤꯗꯕ ꯑꯗꯩ ꯊꯤꯅ ꯉꯥꯡꯕꯤ ꯅꯣꯏꯗꯤ ꯑꯗꯨ ꯍꯥꯏꯗꯤ ꯂꯥꯏꯅꯥ ꯆꯪꯉꯝꯃꯅꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯒ ꯑꯗꯨ ꯃꯌꯥꯝ ꯇꯧꯕꯤꯒꯨꯝꯁꯤ ꯑꯩꯈꯣꯏꯗꯃꯛ ꯃꯣꯏꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔ ꯂꯦꯞꯈ꯭ꯔꯗꯤ ꯀꯅꯥꯅꯅꯣ ꯇꯧꯕꯤꯗꯣꯏꯁꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯈꯟꯃꯤꯟꯅꯁꯤ ꯑꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯃꯥꯏꯅ ꯂꯧꯈꯠꯀꯅꯤ ꯀꯩ ꯇꯧꯒꯅꯤ ꯑꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯩ ꯈꯪꯉꯤꯕꯅꯤ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅꯁꯨ ꯃꯣꯏꯁꯨ ꯂꯧꯈꯠꯂꯒꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯂꯞ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯆꯦꯡ ꯌꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯁꯤꯁꯤ ꯃꯐꯝ ꯈꯔꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯌꯦꯟꯕꯤꯕꯁꯨ ꯌꯥꯎꯏ ꯃꯐꯝ ꯈꯔꯗ ꯅꯤꯌꯣꯝ ꯆꯨꯝꯗꯦ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯋꯥꯀꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯁꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯑꯕꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯥꯏꯕ ꯌꯥꯝꯅ ꯑꯣꯏꯖꯕ ꯊꯤꯕꯗꯨ ꯊꯥꯗꯣꯛꯅꯔꯁꯤ ꯑꯗꯨꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯔ ꯇꯧꯅ ꯑꯩꯁꯤꯁꯨ ꯆꯥꯔꯒ ꯑꯩ ꯃꯍꯥꯎ ꯍꯥꯏꯖꯔꯛꯀꯦ ꯗꯗꯥꯅꯗꯤ ꯍꯥꯎꯋꯦ ꯍꯥꯏ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯆꯥꯔꯒ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯂꯧꯍꯟꯗꯦ ꯑꯩꯈꯣꯏ ꯏꯆꯦ ꯗꯣꯛꯇꯔꯗꯨꯁꯨ ꯏꯆꯦꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯍꯦꯛ ꯃꯊꯛꯀꯤ ꯆꯤꯆꯦꯁꯤꯁꯨ ꯗꯣꯛꯇꯔꯅꯤ ꯃꯥꯁꯨ ꯍꯧꯖꯤꯛ ꯃꯥ ꯗ꯭ꯌꯨꯇꯤ ꯇꯥꯔꯒ ꯍꯥꯏꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕ ꯃꯐꯝꯗ ꯆꯠꯂꯤꯕꯅꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯑꯗꯨ ꯍꯜꯂꯛꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯆꯥ ꯄꯤꯛꯏꯕꯗꯨ ꯊꯥꯗꯣꯛꯑꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨꯈꯪꯕꯤꯌꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯦ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯃꯣꯏꯅ ꯂꯦꯞꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯃꯛꯇ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯃꯁꯤ ꯃꯌꯥꯝ ꯀꯧꯃꯤꯟꯅꯒꯨꯟꯁꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯥꯔꯒꯦ ꯍꯥꯎꯋꯦ ꯃꯆꯟꯗꯤ ꯁꯨꯗ꯭ꯔꯕꯅꯤ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯃꯦꯔꯤꯅꯦꯠ ꯇꯧꯕꯒꯤ ꯃꯣꯏ ꯁꯪꯒꯣꯝ ꯑꯐꯝꯕꯒ ꯍꯥꯞꯄ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯇꯧꯖꯗ꯭ꯔꯦ ꯑꯁꯝꯕꯤꯗ ꯑꯔꯩꯕ ꯈꯔꯁꯤꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯃꯆꯟ ꯁꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀ꯭ꯔꯤꯝ ꯀꯩꯀꯥ ꯑꯃꯐꯥꯎ ꯍꯥꯞꯆꯗ꯭ꯔꯕꯅꯦꯕ ꯑꯩꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯩ ꯋꯥꯠꯂꯦꯕ ꯀ꯭ꯔꯤꯝꯅꯦ ꯀ꯭ꯔꯤꯝ ꯋꯥꯠꯂꯦ ꯀꯔꯠ ꯋꯥꯠꯂꯦ ꯑꯗꯒꯤ ꯃꯣꯏ ꯁꯤꯅꯃꯟ ꯍꯥꯏꯕ ꯑꯗꯨꯒ ꯀꯩꯅꯣꯗꯨꯁꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯀ꯭ꯋꯥꯗꯒ ꯍꯥꯞꯄ ꯑꯃ ꯂꯩꯕꯗꯣ ꯏꯂꯥꯏꯆꯤ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯍꯥꯞꯇꯦ ꯀꯖꯨ ꯀꯌꯥꯝ ꯍꯥꯞꯄꯦ ꯀꯩꯁꯨꯅ ꯂꯩꯔꯝꯕ ꯈꯤꯇꯪ ꯈꯛꯇ ꯍꯥꯞꯄꯦ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯞꯄꯗꯤ ꯍꯦꯟꯅ ꯍꯥꯎꯒꯗꯕ ꯁꯤꯗꯩ ꯑꯃꯨꯛ ꯍꯦꯟꯅ ꯃꯆꯜ ꯁꯨꯔꯒꯅ ꯍꯥꯎꯒꯗꯕ
ꯑꯣꯕꯗ ꯑꯩ ꯌꯥꯝ ꯆꯥꯔꯦ ꯆꯥꯛ ꯂꯩꯔꯝꯃꯤꯅꯤ ꯌꯥꯝꯅ ꯗꯥꯎꯟꯒꯤ ꯑꯗꯨ ꯋꯥꯏ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯋꯥꯔꯝꯃꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝꯁꯤ ꯀꯥꯟꯅꯕ ꯃꯑꯣꯡꯗ ꯂꯦꯟꯒꯗꯒꯦꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯒꯥꯔꯗ ꯑꯪꯀꯜ ꯑꯃꯁꯨ ꯂꯩꯌꯦ ꯑꯗꯨꯏ ꯃꯥꯗꯣ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯣꯏꯕꯅꯤꯅ ꯃꯁꯥꯁꯨ ꯁꯣꯟꯖꯜꯂꯛꯑꯦ ꯊꯥꯗꯣꯛꯈ꯭ꯔꯁꯦꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯑꯅꯤ ꯂꯩꯕ ꯑꯦꯛꯁꯆꯦꯟꯖ ꯇꯧꯗꯕ ꯃꯤ ꯑꯍꯟ ꯑꯅꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗ ꯂꯩꯕꯗꯣ ꯑꯃꯅ ꯗꯦ ꯅꯥꯏꯠ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔ ꯇꯥꯟꯅꯕꯅꯦ ꯑꯃꯗꯨꯗꯤ ꯁꯤꯗꯒꯤ ꯇ꯭ꯔꯦꯟꯗ 2 ꯑꯥꯋꯥꯔꯁꯃꯨꯛ ꯆꯪꯉꯦ ꯃꯥꯏ ꯃꯌꯨꯝꯁꯦ ꯑꯗꯨꯅ ꯅꯍꯥꯟ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯗꯩ ꯂꯥꯛꯄ ꯌꯥꯗꯗꯅ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯏ ꯑꯪꯀꯜ ꯑꯃꯁꯤꯅ ꯈꯔ ꯅꯛꯄ ꯃꯥ ꯃꯇꯣꯝ ꯂꯩꯕꯅꯦ ꯑꯗꯣ ꯃꯥ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯊꯥꯗꯣꯛꯈ꯭ꯔꯁꯦꯗ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯃꯥ ꯊꯥꯗꯣꯛꯈꯔꯦ ꯑꯗꯣ ꯁꯣꯁꯥꯏꯇꯤ ꯃꯩꯅꯁꯨ ꯑꯍꯟꯗꯨꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯂꯟꯁ ꯗꯤꯅꯔ ꯃꯥꯅ ꯃꯌꯨꯝ ꯍꯟꯗꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯝꯕꯩꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯣꯜ ꯂꯦꯛ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯟꯅꯕꯩꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯕꯤꯜꯗꯤꯡ ꯑꯁꯥꯏ ꯑꯀꯣꯏꯕꯁꯤꯗꯗꯤ ꯃꯌꯥꯝ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕ ꯁꯛ ꯃꯥꯟꯅꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯇꯧꯗꯦ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯗꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯣꯅꯔꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯁꯤꯁꯨ IPS ꯑꯣꯐꯤꯁꯔꯅꯦ ꯃꯥꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯑꯣꯏꯌꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝꯅ ꯂꯩꯕ ꯅꯨꯡꯉꯥꯏ ꯃꯤꯉꯩꯁꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯟꯅꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇ ꯆꯠꯂꯁꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯃꯥꯔꯀꯦꯠꯇ ꯆꯠꯂꯁꯨ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯊꯦꯡꯅꯕ ꯌꯥꯎꯅꯤ ꯀꯩꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯇꯧ ꯇꯥꯔꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤꯒꯅꯨ ꯃꯣꯕꯥꯏꯜ ꯊꯥꯡꯒꯠꯄꯤꯌꯨ ꯚꯤꯗꯤꯑꯣ ꯅꯝꯃꯨ ꯑꯗꯨꯒ ꯔꯦꯀꯣꯔꯠꯇꯨꯁꯨ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯈꯨꯗꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯤ ꯑꯗꯨ ꯃꯇꯤꯛ ꯆꯥꯕ ꯃꯔꯥꯟ ꯄꯤꯍꯟꯁꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕꯩ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯃꯥꯅ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯕꯒꯨꯝ ꯑꯩꯈꯣꯏꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯍꯛ ꯑꯣꯏꯔꯤꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯛ ꯃꯠꯄꯗꯤ ꯂꯦꯝꯅ ꯊꯥꯔꯒꯨꯝꯁꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯔ ꯃꯌꯥꯝ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤ